kuki narco terrorist Ngacsu Jiribam ki Bhutan khanda khulda meitei gi yum ani tumna mai thadokre Jiribam district ki Borobekta sub division ki manung chana leiba Bhutan khanda khulda kuki lamhen tuhenba singna Ngacsu meitei gi yum ani tumna mai thadoklamle hairi thokdok thokfam dagi pausi sina fangba paugi matung ina kuki militant sing aduna tumna mai thadokraba meitei gi yum ani adu Bhutan khanda dagi senjam sanatomba chahi humpu mathoi apokpa laikhidraba senjam kalasan amadi wahengbam moina babu chahi humpu apokpa wahengbam kulo ani gi yumni thokdok adu ngasi nongalamdai pung ani khara helakpa adwaida thokhibani hairi thokdok adu da mai thadok pikraba yumbu hojikna Jiribam da hangba relief camp amada tangjafam logduna leiriba senjam sanatomna hai mahaki yum mai tharam le haibasi ngasi nongalakpada pau tarakpani numit kharani gi mamangda irang phatre haiduna Assam Rifles ki personnel singna bektarom gi miyoi kaya puraga lakba da Bhutan khandadagi puthorakhibani khudakta yum thadok thawai hingnabagi damak lakpana yum gi potlam sasan phirol amadi phauseng punamak hundoklamle hojik aikhoi gini haibada setli sariba potlam asi natana karigumba amata laitre lenga ki maikai dagi hojik fawbagi oina karigumba makhalgi mateng amata phangba laitre matau karamna Bhutan khanda khulda sangduna khunda laita gadage haibasi khanbada awaba ama oire Bhutan khandada leiba meitei gi yumasi masing yamde maramaduna lengakna athubada miteng sangduna masak thokpa khongthang khara lokhat haningi haina sanatombana makhatana phongdorakli Jiribam district ta khunda laita minari ba kangrup khudimakna wari sanaduna mausagi tangdu laita ba phibam hanjilakna ba amata oina hotna minasi haina Jiribam assembly constituency ge MLA Usabudina miyamda appeal tarakli Jiribam gi Senapur da laiba MLA Usabudin gi yumda ngarang pangthokpa paugi mifam amada wafam asi phongdokhibani mahangna makha taraduna hai mamang sahi gi May 3 dagi thokliba irang asida Jiribam district ki oina tongan ba kanglup ki lusingba sing yauna semkhiba peace committee na tangdu laitana lainaba hotnaduna lakhi laibak thibadi hawkhiba tang 6 tagi district asida oiragliba tangdu laita dabagi phibam asi yamna laibak thibani haiki Nagamyam gi mahut sinduna thabak tawdana ba khudak tagi sahi tare tanthokle handak pangthokiba Lok Sabha mikhalda Outer Manipur Parliamentary Constituency dagi mai pakhiba Congress ke mirep Alfred K Arthur yauna mikhalada da independent mirep sing oikiba Khozon amasung election abonmai Nagamyam gi mahut sinduna thabak tawdana ba United Naga Council UNC na khudak tagi sahi tare ki athingba thamjinkhre Hiramasi gi matang da UNC gi maikai dagi thokpa cherol amana hai mamang tha me gi tang kungamapan da Sandel district ki manung chana leiba Panjai gi town hall da pangthokiba UNC gi emergency assembly na laukhiba ahanba warep ki matung ina khongthang asi lokhatkibani hairi mifam aduna handak pangthokiba Lok Sabha mikhalda independent mirep oikhiba Pongmai Phurup ki Khozon Lengmai Phurup ki election abonmai amadi Tangkhul Phurup ki Alfred K Arthur na handaki mikhal asida UNC bu ikai khumna khide makhoi sing asina Nagamyam gi position amadi amata oibagi thauna gi mayok tauge yauna thangjin khiba khongthang aduna maram oiraga Naga gi public platform amata saruk yabada athingba thamle loinana Naga society gi oiba thaudang lobada amadi lusingba oibadagi su chahi taret ki athingba si khudaktagi leigani maram aduna UNC gi constituent amadi subordinate unit sing amasung Nagamyam na UNC gi warep asi mari leinaba jurisdiction singna thabak to onthok piyo haiba wafam su cherol aduna thamlakli